Takil the Labour Government Polytechnic ki watuna leiba Oza Singh tha asigi tang kunmari fawbagi manungda happy drabadi November tang 19 dagi hawduna final examination asi boycott tawada natana akanba khongjang sangsin lagani haina Government Polytechnic Students Union ki maikai dagi fongdorakli. National Highway 37 की लंबी सेम्बगी कॉन्ट्रैक्ट अमगा मरी लेना सेल चारुबा NHIDCL की एग्जीक्यूटिव डायरेक्टर मैसनाम रिटन कुमार सिंह के CBI गिना गुवाहाटी द रीजनल ऑफिस तगी हाकरे निंगोल चाकोबा अमदी दिवाली का मरी लेना अहोंबा ममलदा तोंगान पोटलम सिंह लेबगी खुदोंग चाबा फंगहनबा ओइना खुमलंपाक्ता लेबा मापन सुबा इंडियन रिजर्व की महिला बटालियन की कैंटीन मियाम की दमकता हांगदुना थमख्रे यूनाको स्कूल मैत्रम अमदी यूनाको स्कूल चानुंगना ऑल इंडिया एजुकेशन वर्ल्ड रैंकिंग की तोंगान बा कांगलुपता मणिपुर की ओइना अहानबा रैंक फंगबा ngamkhre अमदी गुजरात के कैबिनेट चौथोकपगा मरी लेना मिनिस्टर खुदिमकना चीफ मिनिस्टर की मफमदा मसा मसाना याना फम थादोकपगी चेरोल पिसिनख्रे हयेंग अयुक अनौबा मिनिस्टर सिंह यावना वासक लौरगनी खुरुमजरी ISCOM मणिपुरी पाउ मीडिंग ताबिरी बख्वाई पुनमकपु तरामना ओक्सरी हौजिक पाउ संदोकना पिजरी ताकिल द लेबा गवर्नमेंट पॉलिटेक्निक की वातुना लेरिबा ओजा सिंह था असिगी तांग कुनमरी फाउबगी मनुंगदा हापी द्रबदी लाखलिबा नवंबर थागी तांग 19 दगी हौगदौरिबा एक फाइनल एग्जाम असी बॉयकॉट तौबदा नतना अकनबा खोंगजंग संगसिन लगनी हाइना गवर्नमेंट पॉलिटेक्निक स्टूडेंट्स यूनियन की माइकैदगी फोंगदोरकली ngasi Manipur Press Club की थांगजिंग हॉलदा पांगथोखिबा पाउगी मिफम अमदा Government Polytechnic Students Union की General Secretary Thingom Aruna फोंगदोखिबदा कुमजालिसिंग अमगा चमापनगा यांखै तरुकता हौगदोखिबा Government Polytechnic असी कुमजालिसिंग अमगा चमापनगा यांखै तरुकतगी हौगदोखिबा North East State सिंगदगी इहान हानबा अमदी मणिपुर की ओइना ख्वाइदगी लीरबा टेक्निकल इंस्टीट्यूशन अमसु ओइरिबनी हाइरिबा इंस्टीट्यूट असी मतम अमदा यामना मांगजल थाना अमा ओइरमलबसु ngасidi नोंगमगी अवाटपना पिक थलकली अमदी मतम की ओइना हांगदुना लेरकपा थबक सिंह अदु हापखी दबना मरम ओइरगा ngасidi टीचिंग अमदी नन टीचिंग स्टाफ की अवाटपा कया लेरकपदा नतना इंस्टीट्यूट असीगी इंफ्रास्ट्रक्चर कयासु मतम की चुनबा हाइबदु ओइरक्ट्रे मसीना मरम ओइरगा अवाटपा ओजा सिंह हापीनबा अमदी फिबम सोकलबा इंस्टीट्यूट असिबु सेंबीनबा हाइदुना मरी लेनबा सिंगी मफमदा तक्सिंदुना लेखिबनी अमदी हौखिबा अगस्त की तांग अमदसु यूनियन असिना मणिपुर की गवर्नर की मफमदा थबकता ओंथोक पिनबा हाइदुना अयीबा चेरोसु पिसिनबा लेखि अदुबु गवर्नर की माइकैदगी करिगुंबा पाखुम अमता लाक्तबदगी हाइरिबा अगस्त की तांग कुनिपांदा महैरोय कयाना वाकट मिफम फंबा हौरखी हाइरिबा वाकट मिफम अदु चथरकलबा फाउबा गवर्नर की पाखुम फंगलक्तबना मरम ओइरगा इंस्टीट्यूट असिगी महैरोय कयाना सेप्टेम्बर की तांग 9 दगी 15 फाउबा इंस्टीट्यूट असी सोलोनसिंदुना खोंजिंग संगसिनखिबसु लेखि मसीगी चैरक असिदा मणिपुर यूनिवर्सिटी ना इंस्टीट्यूट असिगी फाइनल एग्जामिनेशन मथंग था नवंबर 19 दा पांगथोकनबा चेरोल थौरखिबा असिना महैरोय सिंगदा चममनबा कया पोकनरकली हाइरिबा इंस्टीट्यूट असिगी मरु ओइना मैथमेटिक्स फिजिक्स अमदी ह्यूमैनिटीज की क्लास अमा फाउबा चथदना महैरोय सिंगना करमना एग्जाम थागनी हाइबा असि महैरोय सिंगी अचौबा वहंग अमा ओइरकली मरम अदुना इंस्टीट्यूट असिगी अवाटपा ओजा सिंह असी था असिगी कुनमरी फाउबदा हापीरक्तबा तारबदी लाखलिबा नवंबर थागी फाइनल एग्जाम पांगथोकनबा हाइरक्लिबा असी बॉयकॉट तौबदा नतना महैरोय सिंगना अकनबा खोंजंग संगसिननबा सेम साबा लोइरे हाइनसु फोंगदोखी
अखोई गवर्नमेंट पॉलिटेक्निक से नॉर्थ ईस्ट साइड की ओना यानानबा अमदी ब्रेमिंग अमदी प्रीमियम ओइबे इंस्टीट्यूट अमो ओइना लिंक यानानबा नॉर्थ ईस्ट साइड की ओना ओइमे दुदगी सुम लाखपुदना ओजासिंग सुम रिटायरी तौरगा हापक्तबना मरम उदना ओजासिंग शॉर्टेज ओरे अमदी इंफ्रास्ट्रक्चर 2000 अखोना ताबदा 2016 दा अर्थक्वेक अकनबा अर्थक्वेक अम लाकेना हाय अदु लाखपदगी अखोई कॉलेज इंफ्रास्ट्रक्चर दु खनिंगाबगी खर सोखरे अदुदगी सुम सिंजुलक्तदुना सही मापन सुबो केम सिंजुलक्तदुना हजिति क्लास तौदा अखोइ फमबो कीरे अदु फिवम द लेरे अदुगा हजिक ओजाजे टोटल स्ट्रेंथ जे 60 मुले गदौने अदुदा मिनिमम जे हजिको 21 मुले लेरे 21 जेदा खर अमदि रिटायर चतोरे अदु समायना ओजा वाटपजिदा अखोना ममांगदा अगस्त डेट 1 दा गवर्नर दा अपॉइंटमेंट लोबोगी अखोना अपॉइंटमेंट लेटर अमा थजन जगिबनी डेट 1 जिदा अपॉइंटमेंट लेटर थजन गिबजिदा तांग कुनते पो केमते पॉजिटिव रिप्लाई लाक्तदगी तांग कुनि पांदा अखोना सिटिंग प्रोटेस्ट पीसफुल ओइबामा पांगथुक जगी अखोना ताजाबदा अखोगी फाइल दो कैशुलेट तब मेटर अमगी दमक्ता डीपी द पल्लगा लेय हाइना पाउता जय असिगुंबा पल्लगा लेबसे पलहन बिगनो अखोइदी हुजिक डेट 18 नवंबर दा एग्जाम तौरगनी अखोगी सेमेस्टर एग्जाम तौरनी मसिदा अखोगी वालिबा सब्जेक्ट अहुम से सब्जेक्ट अहुम नते सब्जेक्ट खरा वालिबा सब्जेक्ट खरा असिगी सुंताक ताकतना फिजिक्स और मैथ्स और एंड ह्यूमैनिटी अतोबा सब्जेक्ट या अमसु सुंताक ताकतना एग्जाम तौरनी हाइसे अखोइ सुंखंग खंगदना मतौ करम एग्जाम तौ हारिनो मसिगी रिप्लाई से गवर्नर ना अमतंग रिप्लाई पिबियो अखोइदी एग्जाम थाबा ngамoi अथु मतमदा अखोइना हारिबा अखोइगी अजा वाटपसिंग से हाना अमतदी पिबियो हाइना मरी लेना बमसु ऑनरेबल गवर्नर गी पुनिंग सिंग सिंजरी अदुना डेट हारिबा कोइना 24 सेप्टेम्बर फाउबगी मनुंगदा अखोइना अजा हापियो ना हारिबजे कइगुंबा सिगी मेटर सि पंदुना फाइन जि पल्लगा समाना सुम लेरबा तारगे खदो अजा हापियक तबा तारगदी अखोइ नवंबर 18 दगी होगने हारिबे एग्जाम से अखोइ याव अखोइ कंडक्ट तौबा ngамजरोय अदुगी मथक्ता अखोइ एग्जाम बॉयकॉट तौगनी अदुगा मसिगी मतुंगदगी अखोइ हानेदगी हेना अकनबा खोंजम क्या एजुकेशन क्या संसिंजरकनी हाइ निसिंजरी National Highways and Infrastructure Development Corporation Limited ki Regional Officer su oiriba Corporation asigi Executive Director Maisnam Riten Kumar Singhana Private Company amagi miyoi amadagi lupa lakh taragi bribe Logbagi case amaga mari lainana Central Bureau of Investigation CBI na tha asigi tang tara marida Guwahati da leiba NHIDCL gi Regional Office tagi fakre Mahakaloina na sale piram liba private company gi miyoi adusu CBI na fare hairi CBI dagi thadorakpa cherol amagi matung inna hairi ba lupa lakh taragi senfam adu private company aduda sinakhiba National Highway 37 gi Dimau dagi Moran bypass faubagi lambi 4-lane road oina onthok nabagi contract adu Kanglon gi wangmada thabak subagi matam sangdokpa amadi completion certificate issue tawbibagi damakta Pikiba senfam ni hairi Thaudok asi CBI na hana information ama fangbadagi numit aduda private company gi miyoi adudagi mahakna sel lauringai da khudakta faba ngamkhibani case asiga mari leinana CBI na makhatana India gi tongan ba mafam singda leiba Maisnam Riten Kumar gi office taret amadi yum singda thiba humbagi thabak chathaki Maduda sale oina lupa koti aniga lakh humfugani thoi leiramba thengnarakpadagi senfam adu CBI na fazinki Loinana India gi tongan ba mafam singda Maisnam Riten Kumar amadi mahaki imung manungi miyoi singi mingda leiba yumfam mapan apartment kun amadi mamal yamba wangba luxury car kaya leikhibagi documents singsu leiramba thengnarakhi Case asiga mari lainana Maisnam Riten Kumar gi atai atopa lengba yaba amadi yadaba property sing thigatpagi thabak makhatana chathari Marak asida CBI gi custody da leikhiba Maisnam Riten Kumar amadi mahaka loinana fakhiba private company gi miyoi adu ngarang Guwahati da leiba CBI gi special judge ki court ta putoktuna wayen bagi thabak hokre hairi Leibak asigi National Highway sing asi kumjali sing aniga kunmari faubagi manungda USA dagi hena quality lehanaba matam thakiba adu chahi ani chontharaga kumjali sing aniga kuntaruk fauba sangdokhiba asigumba corruption sing thawong sing asinasu achoba maram ama oigani haina thajanari Yaskul Chingakham Leiraktagi Dr. Asim Ritabu Mihati Nahatpagi Thodok Asida Chenariba Mara Leiba Singh Adu Haujik Paliba PR Lengakna Chayol Amagi Manungda Faduna Chairak Pigadabani Haina Salai Apunba Nupi
lamjinglup sanulalgi maikai fongdonarakli ngasi Major Khulda leiba Manipur Press Club ki Thangsing Hall da famkhiba paugi mifam amada lup asigi President Ibethoi leimana fongdokhibada Dr. Rita bu mihathina hatok piramba haibasi lamdam asigi nupi khunai asibu singnabani haina logdaba ngamloi amadi thokhiba thodok asibu sanulalgi maikaidagi condemn tawi hairiba thodok thokhiba asigi leirak changfam ahum mari asida chingnaningai oiba mioi sing changkhibra amadi thokribra haiba adu police department gi maikaidagi thigatfam thokpani loinana Dr. Rita Mihata Chenariba Maral leiba mioi sing adubu chayol amagi manungda PR lengak amadi home department na faba ngamdrabadi akanba khongjang sangsilagani amadi lamdam asigi nupi khunaibu singnarakpada mama oibi kayana khangduna leithokpa ngamloi hainasu mahakna makha takhi yamna thubam tamda police department home department da nokna hayuse police department home department da nomi tare dagi manungda mihat putokaga Manipur da lai badi ngologi punamaki ningon chakobugi chiraba tangkak mapamlam da chakada matamada da mabu hato pase nomi tare ni munga mabu mihat bu pharga kami pakki ngologi punamka dokhla oina ngasi sarkar pigi da athubam tamda tibangam da thoklabadi makhan makhan gi landang da changen ba amadi kano yaskun gi lupni pan changhilak pada lai ba yasun da lai ba ipan chanthilakada jo sarai pumna pilam jing saruk yagani ado ngasi phabna mara chelaba phag ngalojing loi machi amta jo kana lokai da chechalaba saraka du pangkalaba sakti lairaba mihar pa ma phaba kari ngamoi dori bino mihar pa phara ka thu matamda sinabiro nupi bu sana porto no thokpa akoi gi salak tamba haning da hapa tawba se nupi khunai na soya yaroi chap chana akoi na thamoi song na wang thak da condemn towi asina maram oigada ngasi lairiba kal organization puna mga so saruk yabi na duna mihar pachida pada saruk yabiyo Hoji se koi piani pasri rule la paji ko na khara phagada harga hen hen na chuma mihar ni halakpa masi koi ni pemo na thangoi soi hitagi misi gi matang da en hajin bari magi family gi oiba mung manung hadana government na koi gi education logbi duna sak saba amadi kogi yaskul singa khamle si yamna koi nakpa brahmas nu road gi hek mayum si ure thangaba yet oi maningama si yung hatani an masigi matang sida magi surrounding leriba lakai gi music corporation pibi rakanda miat pase athuba tu puthopyu haba se koi salagi pandamni masina maram orega hiti koi yamluba tangkami akoi masen hana base pamjade india government na manipur gi leriba historical oiba mafam jaga jaga thugajra manghan tahalaba kangsida akoi I masen hana base salagi thamoida adumati koi nuajade penjade maduna akoi gi athuma tamda koi gi governor na miyangi yengbiraga parjagi yengbiraga rita gi mihasida athubada mihar puthokoi haibase salai thamjari Ningol Chakauba amadi Diwali naksilakpaga iroinana mapan suba Indian Reserve ki Mahila Battalion na sinduna miyamda tongan ba potlam sing ahungba mamalda fanganbagi pandamda Kendriya Police Kalyan Bandargi Makada hangba Kumalampak leiba battalion asigi canteen subsidiary bandar miyam gi damakta su hangduna thamkre hayeng fauba pigadaba khudong chaba asida lamdam asigi miyamna canteen asidagi tongan ba potlam sing ahungba mamalda leiba fanghalagani maram aduna khudong chaba asi lamdam asigi miyamna logbiyu hairaduna mapan suba Indian Reserve ki Mahila Battalion ki commandant Haubam Sangamitana Ningol Chakoba amadi Diwali ki yaifa pausal pirakli Abadi mayam gi welfare abadi public ka police ka su mari je nakshan nanaba le akoi gi celebration se kamai ka sigena khanjabada koi Diwali ka Ningol Chakoba nakshan lakpadina koi public ta su smaina koi gi CRPF ke koi chinau sing hai tar moi ke bhandar se koi gi CO 8 battalion CRPF ne amating pangwire mana pochai singje koina public ka yohaning haibada aduna matang je chare na aduna sinjabani aduna aina zu mayambu thanks tawjari akoi gi media ichil now sing cover tawi bagi aduga public ta su dum akoi anakpa public sing da su dum haijari dum la aga mayam yengbiyo apa mapot yauragadi adum lobiyo pot phajana phangi quality phai masi haraga tension jarai India Education World School Ranking ki Day Scholar Comporting Category da Manipur gi oina ahanba rank tarakpa ngamkre
लोइनाना यूनाको स्कूल चानुंगना रेसिडेंशियल स्कूल की रैंकिंग दा मणिपुर की ओइना अहानबा रैंक ताखरे यूनाको की स्कूल अनि असिना वर्ल्ड स्कूल रैंकिंग दा अहानबा रैंक फंगलकपगा मरी लेनाना ngasi खोंगमंदा लेबा यूनाको स्कूल दा पांगथोखिबा पाउगी मिफम अमदा यूनाको स्कूल की चेयरमैन एन इराबंतना फोंगदोखिबदा इंडिया दा लेरिबा लेंगाकी स्कूल प्राइवेट अमदी एडेड स्कूल पुमनमक्का चांगदमनाबदा असिदा यूनाको की स्कूल सिंगना मकोक थोंगपा ngamba हाइबसिमक यामना चौकथोकसनिंगाइनी टीचर्स वेलफेयर एंड डेवलपमेंट faculty competence academic reputations leadership and management quality infrastructure amadi community service yauna tongan tonganba parameter taramadi da kupna yengsilaba matungda ranking asi pirakpani manipur gi oina UNACO gi school singna makok thongba ngamlakpaga loinana all india gi oina UNACO khongmanna 59 super rank UNACO school maitramna Humfudra Suba Amadi Residential School da UNACO Chanungna All India gi rank kunmapan chanba ngamle chahi tara manga gi telaba matam asida education gi lamda chauna mai paglakpa asi oza mahairoi amadi mama mapa oiba singna laukhiba thodang sing adunani hairaduna thagatpa fongdokhi Manipur gi miyamna thak wangna launa ramba Manipur Taibang Mahikol Manipur University asida Chatharamba Amot Pathabak Kaya KSA na Puthorakhiba adu SSUM na Taramna Okpaga loinana University asibu kannaba changsilakpa khongjang khudingmakta SSUM na mapungfana sawatkani MU gi asoiba kaya media da hablakhiba adugi matangda SSUM na thigatcharubada matam dasu thigacharuba matam dasu asoiba aranba kaya Manipur University da chatharamba thengnare asoiba sing adu leibak miyam da thamjari handak ikui kuidana khankhiba register amadi FO gi selection committee gi composition adu lali maramdi VC na masana selection committee da ani thokna yauksin khiba aduna maram oiduna selection committee asi illegal oiba selection committee ni masigi mathakta oza amagi imung manungi mi recruitment da saruk yarabasu oza masu masa adudi recruitment gi mari lainaba committee da yauksinduna leire haibagi wafam ama university community manungda ngangnarapadagi wafam ama thorakliba si kaya yamna chumbano haibadu thigatpa mathau tai loinana masida chumlamlabadi oza adugi mathakta amadi maduda ayaba piriba official sing adugi mathakta disciplinary actions lokhatfam thoi amaromda statistics department da schedule Kaski certificate paiduna PhD taukiba miyoi amana matau karamna OBC cert category da Kauba assistant professor ki post amagi eligible list ki shortlist thokpada yaurakliba haibasini masina university asigi chathariba recruitment process asi transparent oidre haibagi mayek laraba khudam amani hena laibak thiba wafam amana handak pangthokhiba tongan ba non teaching post kharagi written exam pangthokhibagi answer script evaluation tawbada coding tawdabida candidate adugi maming amadi roll number animak punna examiner na khangba mawongda answer script evaluation tawki haibagi wafam ama thorakliba asisu enquiry ama tawduna thigatpa mathau tai hiram asigi matangda SSUM na kupna thigatluba matamda non teaching recruitment asida seasonary ba recruitment rule asi visitor na approve tawdriba recruitment rules oiramle inkum jalising aniga kunhumdoi gi megi tang kunmanga da Department of Higher Education Ministry of Education Government of India dagi tharakhiba letter amada recruitment rule asi visitor na approve tawgadabani loinana university ki website tasu thadokadabani haina mayek sengna yauri adubu Masi pumna maki mayokta visitor na approve tawdriba recruitment rules university asina chatnagani haibasi Manipur University na visitor oriba India ki president bu ikai khumnabada
amadi Ministry of Education bu thawai usittabagi mami tare asigumba thawong sing asi SSUM na mari lainaba Ministry of Education amadi visitor da che iduna khanghalagani VC amadi VC ga naknaba oza kharana Manipur gi human resource manghanbagi thabak yam chauna sathari haibasi haimanba thoktre mityeng sana uba ngamba VC oram lagadi ngasi oza kharana insillaga chathariba aranba kayasi yaram loidabani ngasi mak Manipur University gi BH oza lobagi wathok fauba loisinba ngamdaba kayasina iramdam asigi human resource pumang manghalle haibasi mayek laraba khudam amasu oire University gi recruitment process pumna maklepiro lamdam asigi khanba miyoi amana VC oiraba matungda chathagadabani masina masek mangal laiba mahaikol ama oibada natana matik laiba kathokpa ngamba oza kaya khanba ngamgani haibagi thazaba thamli haina SSUM gi cherol amana fongdorakli Chahi asigi December 15 fauba Laikhidraba Bharat ki Pradhan Mantri Oiramba Atal Bihari Vajpayee gi Mapok Kumon ga mari lainana pangthokadawriba Atmanirbhar Bharat 2047 campaign gi saruk ama oina BJP Manipur Pradesh ki President Adhikari Mayum Sarda Devi na poster campaign launch tawkhre Nityapa chutekta laiba party asigi office bearers sing yauna pangthokiba sticker launch tawbagi thoram aduga mari lainana mahakna hai India asi yamna khumang chauna chawkhat maikeida khong thangzilakliba developing country ama oire Prime Minister Narendra Modi gi asanba mityeng makhada changsilakliba Atmanirbhar Bharat asi ing kumjali singamaga nifutaret phawbagi manungdal India asi mipal tangdaba isagi pothok chathok wataba leibak ama ohennaba pandam thamli mipal tangdaba Bharat ama ohennaba Bharat ki Pradhan Mantri na sagachariba manglan asigi maru oina skill amadi human resource development ka akhanaba mityeng thamli mapan lamgi pochai sizinaba hantahanduna iramdam asigi sajaba pochai sing oina sizinabagi hainabi thamba mathautai khudam oina make in India asisu Prime Minister Narendra Modi gi changsilakliba Atmanirbhar Bharat ki achoba khongthang amani campaign asigi saruk ama oina leibak asigi Inkhalakliba entrepreneurs sing the startup ki khudong chaba fanghanduna masa mathanda maromdom lepchaba ngamnaba khudong chaba kaya piri leibak amana self reliant oiba haibasi leibak adugi miyambu hana self reliant ohenba mathautai ngasigi anokba Bharat asi malemgi phampak thakta chauna fida khaliba leibak ama oibata natana hiram kaya mangzil thaba leibak ama oirakli haina mahakna haiki ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯁꯥꯖꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯊꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯊꯣꯛ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯔꯤꯁꯣꯔꯁ ꯂꯥꯛꯏꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯇ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠꯁꯤꯁꯨ ꯆꯥꯎꯈꯠꯄꯗ ꯌꯥꯝꯅ ꯄꯥꯔꯠ ꯁꯔꯨꯛ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ matam punamakta akhoi iramdam da thokjaba iramdamjada puthokpa yaba adugumba pothok sing puthokpa loinana magi masada lairiba skills sing siga chana ba pothok sing si puthoktana samna akhoi magi skill haiba tarakanda koina tonganba mayamna ngakna thokhiba thambal gi lekhoktagi akhoi gi lang singakpa adugumba lang si puthokana mayam ama akhoi Bharat sinba thungna thambal gi lekhoktagi lang sumba ngami haiba sumba adi yamna akhannaba masa da yawa skills ngasi masi develop tawba yai haibagi Educational Planning and Administration NIEPA New Delhi na Manipur University ki Research and Development Cells Amadi Manipur Institute of Management Studies MIMS Manipur University ka punna kutsamnana sinduna leadership development for deans of faculty, head of department and senior faculties of universities in northeastern region India haiba hiramda ngasidagi hauna numit humni chathagadaba national workshop program hogdokpagi thoram ama Manipur University ki VC Court Hall da pangthokre thoram aduda Manipur University ki Vice Chancellor Professor
and Lokendra Singh na chief guest, NIEPA gi Vice Chancellor Professor Sasikala Wanjari na President, MIMS MU gi Director Professor Pravakar Laishram amadi DHPE gi Head Loinana Program Director Professor RT Srivastava na Guest of Honor Singh oina sarukiyaki. Thoram asida Research and Development Cell MU gi Director amadi Professor Program Coordinator MU Professor CH Ibohol Maitai amadi Program Coordinator NIEPA Dr. Sangita Angomna Organizing Secretaries oina sarukiyaki. NIEPA give VC Professor Sasikala Wanjari na Education Quality Inclusive Education da ahenba meeting thamduna amata oina punna chathaminaduna chaukhatpa kunai ama oihanbada khudingmak ka thaudang lauminasi haiki. Thauramga mari lainana chief guest oina saruk yakhiba MU gi VC Professor N Lokendra na haikibada workshop program asina leadership amadi academic administration da Tengnagadaba Singh Mayoknabada Department Amada Lairiba Faculty Singhgi Marakta Ahenba Corporation Pinaduna Hentoi Sintoiba Oiragani NEP 2020 na Lakpaga Loinana Higher Education da Lairiba Senior Faculty Singh Research Amadi Innovation da Ahenba Meeting Thamduna Haugalak Liba Mahairoi Singh da Mangzin Thaba Charhanba ngamlagani haiki workshop asida NIEPA gi faculty sing amadi North Eastern region gi manungda laiba university kayada expert kayana workshop asigi session sing amadi panel discussion sing da resource person sing oina saruk yagadauri. The theme of this workshop, leadership development for deans, HODs and the senior faculties, is both timely and critical at this juncture of India's vision to become a Vishwa Guru global knowledge superpower in the light of NEP 2020. In today's complex and rapidly changing educational environment, leadership in higher education cannot be confined merely to administrative efficiency or academic excellence. It must be transformational, inclusive and visionary. Universities are not just centers of learning. They are the nerve centers of societal progress, the cradles of innovation and the guardians of human values. Therefore, our leaders, that is deans, HODs and the senior faculties, must be equipped not only with academic knowledge but also with the leadership qualities that inspire confidence, collaboration, creativity and critical thinking. True leadership in academia means having courage to take decisions in time, patience to build consensus, and the vision to see beyond immediate challenges. Manipur Legislative Assembly gi Speaker Oiriba Thokchom Satyabatabu Khongul Liba Mingthon Piduna Ikai Khumnaba Utpaga Loinana Taramna Okre Hairiba Mingthon Asi Manipur gi Puwariga Sagonariba Yamna Maru Oiba Mafam Amasu Oiriba Kasargi Koiren Haina Khangnariba Mafam Asida Leiriba Leng on the Bipat Hairiba Mafam Asibu Tungi Mirol Singi Khanduna Mafam Adugi Mioi Amagi Mingda Patataduna Leiramlaba Pat Asi Ngasidi Amuk Leiduna Miyamda Sinakibada Mafam Adugi Miyam Amadi Atoba Singi Liklam Tiba Lupna Speaker T.H. Hatebatabu Khongul Liba Mingthon Piduna Ikai Khumnaba Asi Utkibani. The Youth Club Brahmapurna Sinduna Manipur Legislative Assembly Speaker Thokchom Satyabrata Mayang Imphal Assembly Constituency ki MLA Kongkham Robindro, retired college lecturer Adhikari Mayum Haridas Sarma Amadi YCB Club ki President Adhikari Mayum Gi Chandra Sarma Miyoi Singh Asina Chief Guest President Amadi Guest of Honor Oina Saruk Yaduna Pangthokiba Thauram Aduda Speaker T.A. Satyabata na haikibada ngasigi Mirol Singh na Maraibak Nungsiba Haukraba Itihaspu Ningsingba Mathau Tai Chinda Leibak Nungsibana Kanaroi Thabakta Yaudrabadi ngasi wariba asumna wagani lamdam asibu mapung fana nungai hansi hairabadi thamoi nungdagi asengba maraibak nungsiba sing thokpira u makoi singi matung induna leibak asibu nungaina ba hotnaminasi ngasi mahakna college tamlingai matamdagi hauna mahaki marup singdagi pat asida
asigi oiba amadi mafam asigi oiba wari sing tarubadagi mafam asibu yokhatningbagi wakhalon phauduna lakhi amadi ngasi mahakna mangjakhiba manglanbu mangfaunaduna pat asibu thangai sengna Manipur miyamgi oina thamba ngamlakpa asi yamna harau tayamba faubada natana thabak asigi credit asi athoba singi liklam thiba lup asida piki masida natana hairiba mafam sing asi khakta natana tongan ba puwariga sagonariba mafam singbu yokhatuna thamnaba mahaki angamba thakta honagani haiba wafam sing phongdokhibaga loinana lengon dabi pat asigi akoibadasu ahenba semgat sagatpagi thabak sing paikhatnaba hotnaba wafam singsu phongdokhi Imphal East District ki Paurabi da Leiba Modu and Sanahanbi Memorial Trust na sinduna Paurabi amadi thangnaba khungang singda Leiba masagi chahi humfutra mangagi mathakta Leiba ahal laman singda ningtham khudol tambaga loinana CMHT amadi PMJY gi health card sing yenthokre Zem Public School da pangthokpa thauram aduda Akasvani Imphal E-Pau Assistant Director Gozendra Tokchom, Imphal East Jilagi District Social Welfare Officer Thambabati, CMO Dr. Laurembam Indira, Trust ki Chairman W. Ibohanbi, Amasung Waiton Gram Panchayat ki Chairperson ki Kalachana Maru Oiba Mitung Sang Oiki. Thauram Aduga Mari Lainana, Chairman W. Ibohanbi na hai, Trust Asina Hek Safong lakpadagi miyoi khunagi yaifa thaurang kaya paikhatuna lakli masigi manung chana mapuroiba kain laikhidraba nupi singda pension lomi singda matamgi oiba har tilhat hidak yauna sprayer na chingba yentoktuna lakli mahakna hai lairaba imung singna namna khundaba lamdam ama oibana ana laing da sel thumgi awatpa kaya mayoknaba thengnari maram asina lengakna paikhatliba yaifa thaurang singi makhada hakselgi card saba amadi yenthokpagi thauram singsu paikhatli thaurang asigi saruk ama oina ngasi CMHT amadi PMJY gi card singi asi yenthokpani makha tanasu asigumba miyamgi yaifanaba thaurang sing paikhatkigani loinana thauram aduda saruk yakiba singi Aikoigi ahal oirakpa ima ipa bu luna chana taubiba amadi makoina ana ayek yaurakpada matam chana laying bigadabani amadi Maintenance and Welfare of Parents and Senior Citizens Act 2007 ki makada lairiba Manipur Maintenance and Welfare of Parents and Citizens Act 2023 gi matangdasu miyamna khanganki thauram aduda punna miyoi humfudrana hakselgi card amadi ahal oiraba miyoi chama henbana ningtham khudol tamki Chatliba tha October gi tang kunithoida NSCN IM gi General Secretary oina thaupuriba TH Muibana mahaki poknafam lamdam oiriba Ukul District ki Somdal da chahi yankhai gi matungda lakpada Imphal West District United Clubs Organization na taramna okli luchingba asina masagi poknafam da lakpada lamdam asida maihorol dagi chingmi tami anigi marakta nungsi chanana charo maurona duna punna khundamina duna leirakhiba iramdam asigi lamkhai amadi khunai asigi apunba oibagi masak adu kaihandana hena nungsihanabagi mari chethanduna thamlamba oirasanu mahaki Manipurgi khongchat asina chingtamda khundari ba furup singi marakta leiramba thajanadaba khetnaba wakhalon kaya adu manghankibagi achumba lambi ama yatlamduna lamdam asi apunbagi saktam ngakminabagi wakhal nauhongnana sagatpa ngamba ohelagani haina Imphal West District United Clubs Organization gi achetpa thazaba IWDUCO gi President Karam Momocha na maitaina khudyekpiduna thadorakpa cherol amada thamlakhi Tha asigi tara marida Congress Party na vote chor gari chor ki thauram ama kumbi setapurda pangthokhiba thauram amada MPYCC ki President W Anand na hojik thokliba lan asi kumbi kendragi MLA na thokhan bani haina miyam tinba mafam amada pang
ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯇꯣꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯒꯥꯛꯆꯥꯎ इखाई कम्युनिटी हॉलदा ngasi pangthokpa paugi mifam amada फगाक्चौ इखाई mamang लेकाइदगी कोंथौजम रेणुकाना वाफमसी फोंदोखिबनी महाकना मखा ताखिबदा हिरम असिगी मतंगदा W आनंदना कुंबी केंद्रगी MLA ना इरांग असि थोखनबनी हाइरिबसी चपचाबा खंगहौबा लेरबदी मदुगी खुदम चांगदम पिगदबनी करिगुंबा पीबा ngamdrabadi मियामदा लाले हाइना सेंदोरकदबनी करिगुंबा सेंदोरक्तबा तारगदी तोरबुंग ग्राम पंचायत की मियामना W आनंद की मथक्ता मियामना एक्शन लौरगनी रेणुकाना मखा ताना हाई तोरबुंग GP की मियामना कांग्रेस अमदी BJP अनि की मरक्ता बोर्ड की मतंगदा हुंदोक हुंजिन तौनबगा हौजिक ओइरिबा लेबाकी असुक लुरबा तंजा असि फावबदा लोइसिनबा ngamdana लेरिबा इशू असिदा अमुक का हेन्ना चौथोरकनबा सिनबगी वांगांग अकनबा मवोंगदा कंडेम तौई पावगी मिफम अदुदा तोरबुंग ग्राम पंचायत की मैरा पाइबी इमा कयासु सरुकियाखी। All Manipur Cinematographer Association AMCA gi kunmathoi suba mapok numit thauram Hotel Imphal Sangai Hall gi auditorium da pangthokre thauram aduda Film Forum Manipur gi chairman KH Kuleswarna athoiba mithunglen AMCA gi president L Radha Mohan na thauram mapu oina sarukiaki loina na filmmaker Ningthauza Lancha Manipur State Film and Television Institute ki forum Former Director Birendra Salam amasung Manipur State Film Development Society ki Secretary Sunzu Bachaspati Mayumna akhanaba mithunglen oina sarukiaki ngasigi thauramgi manung chana association asigi leikidraba members singda haikat lekat tambaga loinana saknai raba cinematographer Hizam Ango Lai Mayum Keda NJ Gyanesham Khoimu amadi Moirangthem Surchangi mafamda association gi maikeidagi achamba khodol sing tamduna ikai khumnabasu utki athoiba mithunglen oina saruk yakhiba Film Forum Manipur gi chairman KS Kuleswarna phongdokhibada All Manipur Cinematographer Association na chahi gi kunmathoi chupna Manipuri cinema gi damak laurakliba thaudang sing asi yamna chauthokchani ai amani afaba film ama puthoknaba hotnabada cinematographer cameraman singi thaudang yamna chawi cameraman haibasi second director amani haibasi khangna director ga yamna cooperation pinaraga puthokrakpa film sing asina afaba film oigani director amadi cameraman ani asi yamna adjust tauba thuna adapt taunaba amadi thuna understanding leinaba tangai fade Kuleswarna makhatana phongdokhibada ngasi mak thokliba thodok wathok singda yumfam oiba film sing lamdam sida puthokpa ngamdriba sigi maram yamna lei conflict zone ama leirubana hai singlaba producer amadi director singna masagi oina talent sing uthok ningba khudingmak uthokpa ngamdabana film sing asi develop tawbada thinta halibani cinema hall kaya sithabana aikhoigi film gi marai baksu yamna thiba pihan balairi adubu aikoi hotnabadi lepa yade Manipur film yokhatnaba hotnabada section khudingmaki miyoi sing cooperation PBU Kuleswarna makhatana phongdokhibada leibak miyamna appeal tawzari madudi film haibasi entertainment section oina ubiganu film haibasi education part amasu oribani Manipur University mahairoi kayana Manipuri film maramda research tawrakpa yaurakpasi nungaiba fawi social issue da namlaga aikhoigi ariba amadi anoba film sing asi nongmadi aikhoigi achauba lan ama oihogadoribani Manipur State Livelihoods Mission MSRLM Department of Rural Development and Panchayat Raj Government of Manipur Langmaidong CD Block ki Makhada Leiba Wangu Gram Panchayat amasung Pangaltabi ki manungda Leiba Village Level Federation Sing Yaifa Thaurang VLF Lamjing Mangal VLF Warukok VLF Anoba Mangal VLF Langzel
Thoibi VLF, Panchayati Raj Institutions, Community-Based Organization ga punna kutsamnana sinduna Nongmagi Oiba Convergence Mela ama ngasi Wangu Panchayat Garda Pangthokre. Convergence Mela adu hogdokpagi thauramda Langmaidong CD Blocky Extension Officer W. Jugindrona Chief Guest, President da Anauba Mangal VLF ki President Moirangthem Amubi amadi Guest of Honor oina Block Mission Manager and Rajiv amasung Special Invitees oina ex-Pradhan Wangu Gram Panchayat El Sarat, ex-Pradhan Pangantabi Gram Panchayat and Indibala amadi Langmaidong Block ki CC Kaling na Sarukiyaki. Convergence Mela adu government ki tongan ba department taranithogi officials sing kayasu saruk yaduna miyamda khudong chaba kaya piki. Thauram aduda chief guest ki warolda EOW Jugindrona Fongdokhibada government na praja miyam gidamakta paikhatliba yaifa thaurang sing asigi maramda miyamna ningthina khanghanbaga loinana department sing asina amaga kutsamnaraga yaifa thaurang sing asigi kanaba amadi khudong chaba sing Convergence Mela pangthokliba mafam asida khanghanbagi Convergence Mela asi pangthokpani hairaduna Mela asigi kanaba sing logbiyu amadi laingakna paikhatliba thabak thauram sing miyamda hena araiba mawongda khudong chaba sing phanghanbasu miyamna su mateng pangbiyu haiki. Lagliba November gi tang taruk tagi tara humdoi fauba Kolkata gi Nandanda pangthokadaba Asia gi khwaidagi chauba film festival singi manungda ama oiriba Information and Cultural Affairs Department Government of West Bengal na sinduna pangthokadaba kuntramathoi suba Kolkata International Film Festival 2025 ta Suras Khongban tabam na puthokpa Rakesh Moirangthem na direction piba Manipuri feature film Fawoibi, The Goddess of Pedi, High River Film Asi Film Festival, Asigi Indian Languages Film Category the official selection Funkre, Film Asigi Asida Raju Nong, Y. Kumarzit, CH Inaubi, Loitongbam Dorendra, Susma Katrina Chingba, Mamiroi Singh na tongan ba saktam langli, Film Asigi Chal Artist na Bloomy Khwairakpam, Singer Amadi Lyricist, Thokchom Lansana Chanu, Makeup the Bicha, Music Director Tenau HD, Audiographer Romi Lamabam, Sound Designed na TH Ramakanta, Cinematographer Boom Konjengbam, Digital Imaging Technicians Laisangthem Khanganba, Story na Rakesh Moirangthem, Somendro Moirangthem Amadi Jenny Salam, Editor Rakesh Moirangthem, Screenplay Amadi Dialogue na Y. Kumarjit Amadi Co-Producer Santi Rajni. Tawildo, magi Paulo Hongi, Sanamama Koi, Sinau, Girana Hangi. Slightly, but I'm saying, Sinau, and one hour, but I think we raise Sinauna, me, Losan or Trisa. Kumsidi, Hoi be man and Togan be a man, Poktok Padori. I do and be about worse, Mataso. She didn't know Maton Queen, was it a Pazan? Hoi be Manas and be a Bazane. Gujarat hayeng cabinet chokthokpagal mari lainana cabinet minister tarataret laibagi manungda chief minister Patel natana cabinet minister tarataruk masa na yana pham thadokpagi cherol chief minister da pisinkre hayeng ayupung taramathoi makhaida Gandhinagar da laiba Mahatma Mandir da anova minister yauna cabinet minister wasak logbagi thauram Union Home Minister Amit Saha amadi BJP National President JP Nada yauna pangthokani Chief Minister Bhupendra Patel ngasi numidang athengbada Governor Acharya Devrat ka unaduna mahaki pham thadokpagi cherol pisingani haina panari thazaba yaba pau amana nauna khangadawriba team asida naha oiriba amadi experience leiraba luchingba kaya yauhanduna community singi marakta chang manana thamhannaba hotnabani hairi
Khongthang asiga iroinana ngasi numidang Wairam Chief Minister gi sangaida BJP gi National General Secretary Organization Sunil Bansal amadi Chief Minister Patel yauna pangthoki paugi likhun amana Bansal amadi Patel na Minister Singh adubu masagi fam thadokpagi cherol pisindringai mangoinana amamamta oina unaduna center gi luchingba sing laurakliba firep asigi matangda khanghanki hairi Hauzik sanabagi pawmuk longminarasi Jeliarong Football Association na sinduna ngasi team kuntra tarukna group tarani thoida saruk yaduna taramari suba Jadonang Memorial Football Tournament Kumalampak Sports Complex ki main stadium da chatliba tha asigi tarama thoidagi hauraga sai NERC ground da chatharakliba tournament ki ngasi sanakiba match singda Satudaina Zimnubu goal mangada amada maithiba piki atopa match da Dimzaidang na Kadi FC bu goal ahum anida maithiba piki match amadana Namthalong na goal mari ahum da Gaipunam bu maithiba piki match amadana Ragailong na goal ama sinoda Namdulong bu goal ama sinoda maithiba piki Imphal West District Football Association na sinduna September 18 hauraga Pamyal Ground Patsoida Chatharakliba Kuntra Suba L Sangita Devi Memorial First Division Football League ki ngasi sanakiba match da YAC Yaskul amadi Kandangbamna goal amamam chanduna draw oiki match asida YAC gi sanaroi Niranjoyna match ki minute kunipan chatpada goal ama chanki match asib bu draw oiba ngamkiba kangi goal na Ranjanna match ki minute humfudra chatpa chatki Chatharakliba League asigi hayengi match oina SJC Salam amadi SOYO Uripok Kangchup Road na sanaragani All Jiribam Sports Association AJS in a Sinduna Jiribam Higher Secondary School gi sanabungda team taretna saruk yaduna sanariba 19th and Horichoront Singh Memorial Sub-Junior Boys U15 Football Tournament 2025 ki ngasi sanakiba match da Anandamoy Club na Yawol Club Champanagar bu goal taret amada maithiba piki ngasigi match asida Anandamoy Club ki sanaroi Imran na minute ahum amadi yankai manga chatpa matamda goal ani chanki Pritam na minute tarahumdoi kuntaruk yankai nithoi subada goal ahum chanki Yawol Club Champanagar gi sanaroi Nauboyna kuntra suba minute da goal ama chanki aduga Azad na nifumatoi suba minute da punna goal taret chanki aduga Yawol Club Champanagar gi goal adu yankai mapan suba minute da nongpo nganbana chanduna piba matamda Anandamoy Club na Yawol Club Champanagar bu taret amada maithiba piki ngasigi match aduda Visual na center referee Amazing amadi Amrana assistant referees oiki hayengi match nungtil pung ani makai taba matamda LEC Babupara ga KMYC Kamranga sanaragani Jiribam Higher Secondary School gi playground da sanariba tournament asi Jiri Kaithel da leiba N Prem Sankar Singh na mahaki lekhidraba mapabungi mamingda kachaba football tournament ni District Kang Association Jiribam na sinduna Jiribam gi Babuparada leiba Lamlen Community Hall kam Kangsang da Jiribam gi Kangkut Nipan amadi Kasar Kangkut ani yauna punna Kangkut Tarada saruk yaduna sanariba Ahanba RK Ibetombi Devi Memorial Leimarol Kang Tournament 2025 ki ngasi sanakiba match da Ichel Club Dibong na Kasar Kangkut Ebu Pangjil Mapan tarukta maithiba piki ngasi sanakiba match da Kasar Kangkut Bina tos ngamduna Kang Kapki aduga Ichel Club na Maikai Khanduna Kang sanaba hauki half mamangda Ichel Club Dibong na Kasar Kangkut Ebu
Panjil Taruk Anida Mangzil Thaduna Chatki half Matungda Apiba Matamda Ichel Club Dibongna Kasar Kankut Ebo Panjil Mapan Tarukta Maitiba Piki Ngasigi match ta KH Basanta Singhna umpire H Ibom Pisak Singhna scorer Oiki Hayengi match Nungtil Pung Ama Taba Matamda Kasar Kankut Biga Yawol Club Champanagar Ega Sanagani. Lima World Junior Judo Championship da medal Laura Krabi Amadi Saruk Yarubi Sanaroi Singbu Taramna Okre ngasi mayang imphal da leiba Brave Boys Association ki conference hall da pangthokiba Taramna Okpagi Thoram Aduda Manipur Legislative Assembly gi Speaker T.S. Satrabata Mayang Imphal Assembly Constituency gi MLA K. Robindro Amadi Manipur Judo Association gi President Bizoy Koizam Galoinana Manipur Judo Association gi Masak Nairaba Miyoi Singh Amadi Brave Boys Association gi Thaumi Singha Loinana Lamdam Adom gi Miyamna Sarukyaki Thoram Aduda International Judo Federation gi Mityeng Makada Peruvian Judo Federation na yumbu oiduna tha asigi tang manga dagi taret fauba pangthokiba championship adugi minus humfu humdoi kg kanglupta mayang imphal dagi ch ibohol amadi ganeshwar anigi machanupi linthoi chanambamna bronze medal ama logduna championship aduda India gi oina anauba puwari ama semba ngamki chathakiba championship adugi minus 70 kg gi kangluptana chatliba chahi asigi July 16 da Chinese Taipei da pangthokiba Junior Asian Judo Championship da gold medal ama lawba ngamkibi mayang imphal dagi KH Gunamani amadi Bimolata anigi machanupi Taibanganbi Khaidem amadi championship adugi minus 52 kg gi kanglupta chatliba chahi asigi May Gitang Mapanda Istanbul da pangthokiba European Junior Judo Championship da gold medal ama lawba ngamkibi mayang imphal dagi ibotombi amadi Radhamani gi machanupi leisangtem nungsithoibu taramna okpaga loinana achamba khudolpo sing piduna sanaroi sing adugi puning thawatki senmitlon gi awaba kaya mayoknariba lamdam asida makha kayagi masana sing da thawai hakchang yauna sanazariba sanaroi kayana sub junior junior amadi cadet ki thakta Manipur gi mingchat kaya purakpa ngamlabasu senior gi thak hek yorakpa matamda sanaroi ayambana mating mathauna leina sanaba ngamdriba kaya asigi yenglaga lamdam asigi leingak amadi sanababu pamjaba miyoi singna punna hona minaduna hena faba sanaroi kaya puthoknaba hona minasi haina thoram aduda saruk yakiba Manipur Legislative Assembly gi Speaker T.S. Satrabhatarna phongdokhi Hauzik aying asagi pau muk lawbirasi ICR Lamphel Patki Agro Meteorological Field Unit AMFU dagi pirakpa aying asagi report amagi matung ina ngasi Manipurda khwaidagi sabagi chang asi Celsius degree kuntra dasmik sino oiki khwaidagi ingbagi changna Celsius degree 19.5 oiki nungsita yauba ising manilgi changna ayukta chada marfudara mathoi amadi nungtil dana chada marfu mari oiki ngasi gi Chukiba nongzugi changna millimeter kunhumdoi dasmik anini. Hauzik maru oiba pau amuka hana pizari. Tagyal da leiriba Government Polytechnic ki Watuna Leriba Oza Singh Tha Asigi Tang Kunmari Faubagi Manungda Happy Drabadi Gov November Tang Taranipan Dagi Hauraduna Final Examination Asi Boycott Tawbada Natana Akan Bakhongzang Sangsil Lagani Haina Government Polytechnic Students Union Ki Maikay Dagi Phongdorakli National Highway 37 Gi Lambi Sembagi Contract Amaga Mari Lainana Sel Charuba NHIDCL की Executive Director Maisnam Ritan Kumar Singha CBI na Guwahati की Regional Office tagi फाखरे
Ningol Chakauba amadi Diwali ga mari leina ahongba mamalda tongan ba potlang sing leibagi khudong chaba fanghannaba oina Kumalampakta leiba nai mapan suba Indian Reserve ki Mahila Battalion ki canteen miyam ki damakta hangduna thamkhre. UNESCO School Maitram amadi UNESCO School Chanungna All India Education World Ranking gi tongan ba kangrupta Manipur gi oina ahanba rank fangba ngamkhre. Amadi Gujarat ki cabinet chawthorakpaga mari lainana minister khudingmakna chief minister gi mafamda masa na yana fam thadokpagi chero pisingkhre hayeng ayuk nauna minister sing yauna wasak lauragani. Ngasi nongmagi oiba ISCOM gi Manipuri pau matang asilo sinjari amuka hana khurumsari.